ꯑꯗꯣ ꯑꯩ ꯀꯃꯦꯟꯗ ꯁꯥꯏꯠꯇ ꯎꯠꯆꯔ ꯑꯗꯨꯏꯗꯣ ꯑꯩ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯄꯥꯔꯒ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯁꯨ ꯏꯁꯥꯅ ꯈꯪꯉꯦꯕ Hai mày cũng đâu có sáng ngô channel đó một cái số na taram nọc sari mày ngasi जो video mà pura cái lại ngasi đi khá special ui bà hai ta rồi cô chú khá có ý là bà chú mang ấy sẽ bon tera puta iche mà nằm magi mà sunu pa mà phăng giờ bà adong ngasi sẽ zum chiang bon numit ni mày mấy na dum ayu angam bà dagi thabai ngai na jahat au do adu gi do ai mày am share tong ning mania ba du ga kai hai ni mày am ju khangi du ni ko imung di ising gi problem khara go ye da adu na dum ising lai ngai na pa tong na tong do do gi de angang su school cha khara gi nu pa sing ngasi di ayu ngam da duty cha khibda cha kara pu hi dra ba thabai khang loi sel ga chak thong ga mangon na pi ba do adu do matam da lai ta ba du na ma na dum chak pu da ngai cha khare ai su dum ising lai ngai matam du ga thabak to jahat to ga da ba do adu na dum mobile thang dok thang nin tawraga honna doido adumaina honnari ngai da mu ising do takrade ingonda thabak su doido jamna pharak tarani na adunani meyam ayuki aigi jaha tabodo aduido ina blog nam hodre ai samje chotli bani aba iru mai tharaga kakhalai aba thabak budi loi lore duga khara khapudi watle ba aduido ina ngamdra ba ware ba ise matam ju jeng meyam se ung minute tara tare ba matam ju yam thengjin khara ba ado dum ain sak thungba gi matam ju thengjilak ba duga di thabak to dum horen sanda do ising lak matam do adoi do dum sure ga na dum thamma bane jambudi jam tamani khaktani aba ado mayam ngasi se dum aina jaha taw hiu da adoi do yam da dum share to ke aina kari kamai to na loi saliba adoi do dum yam da share to jarake mayam na dum video se dum jengbiu aina hai wa su kai daw ni loi ba fawa jengbiu aina hai wa su kai daw ni jeng ba mina jeng do ni jeng do mina phalang na dum muthai khidoi ne ba adoni mayam dum nungai raga di dum jengbiu aduga dum jeng ba da nungai bi raga di like comment su to biramo subscribe to do ya ga di subscribe to san biramo share ga aduga khwai dagi maru wa na video da dum aina jaha tawri ba kholi ba jaha to bodo ba asu hum jawo do mayam se dum gi comment box ta biramo aside video khuding da hari duni kai ngaraga de se khara khangande aba aduna dum mayam na takpira ko dagi su mayam ai khangba mayam jawre simdok ko su mayam jawra bani aba aduna ni mayam dum asu phobna mayam na comment box ta takpiramo ado aina dum ngasi ge na sujagi ba thabak sinda adu gi dum ai mayam da share tawjarake ahan beda ise lai gi room da changai ni aba asiga kolik sing je phengdo ga thamme asise aigi nupa na tawbiram bani ai nupa thagatli ai nupa tama haina adu so haira kanu ba aseng wada hairi ni asigi se ahan bada aigi nupa na dum si laimang se changba ya di ba aduna mana laimang ga se loi purama ka si chenga duga gi wai tai thoga hujiki diba ni khale bado adugi diba ni de ising chokchalaga nungjin haira thamama bani ba sida lai diba sina phen ni ina canteen dagi lawrakwa phen ni ado hujik te iru tho bani na dum laimang londa change ade koli kari karang du phengdo loi thamami do ne adudi aina phengdo ga inu pana injan thambiram bani ba adagi si chakum ju loi sele sida uriba hangam se ngasi thongdoi ni ngakha ga toraga thongdoi ni asida ngang ba malai sina laigi ko ni laigi ising sokpa gi ne ado ising sokpa su nang hodare adagi mayam aina pot amakha aibadi yengo protein salad chem gi aina ne aina asigi se tingjalaga thambani aba tingjalaga maton chonghalle asigi video ai mathangi kamaina maton chongaino kyam kuina tinga bai matungda kamai tawreino habadoi mathang video da haijarake ado asigi phi sina mu shuhodraba phi ne khara khak lebado ado nasidi sura roi heng dum surani ado sil puda mak loisan na loire lamjai ka su loina wai teina loina loire bani aba ado sida ising khara leibase asigi sidi thakna bagi ising leite aina sidi dum afaba khara logthoga thamau bani do ising di mangna de haidrane aduna dum natragadi si soi dokragadi ko gi thakna bai sing do leira royaba adai firon ju suna lore fi ju yamdra jengo ai kharani ma de isa je nanga mudra bani aba duna firon jing jama ta su dangagi namjen na leigi ba duna na si loina su do e abag jam tina kan gare du gaina thaba khara wali habdo asigi bake se pheng dok tri ba asigi se chaw su chaw re do haren ising la kanda du phengani sida su muk pak phida ka porda ga leire aduga simyam jengo phadigom एलोवेरा सिंसे फजद्रा मैम क्रिक क्रिक इंसन ना लेब दुगने एलोवेरा सिंजे मांग ताराय नैना थादोकपनि आबने अदुगा सिगासु फदिगोम खरा हुल्ले असिसु अदुम कैनो तौरे अदुम अंगाव ngabo यावरेसे उग्रसे असे अंगाव ngabo यावरेसे मतोन थोक्लाबनि आबा पांबी हौरक दै तौरबनि आबदो सि ngasi खक्का खुमजलगा थमनि हयंगदि हांदोनि
ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯃꯔꯨ ꯈꯔ ꯂꯦꯝꯕꯗꯣ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯍꯨꯟꯖꯜꯂꯦ ꯁꯤꯗꯤ ꯍꯪꯒꯥꯝ ꯑꯣꯏꯗꯦꯕ ꯁꯤꯗꯤ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯉꯣ ꯐꯗꯤꯒꯣꯝ ꯑꯩꯅ ꯊꯥꯖꯕ ꯐꯗꯤꯒꯣꯝꯅꯤ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯟꯗꯛꯇꯤ ꯐꯗꯤꯒꯣꯝꯁꯦ ꯐꯖꯅ ꯑꯣꯏꯔꯦ ꯌꯦꯡꯉꯣ ꯐꯖꯅ ꯄꯥꯝꯕꯤꯁꯦ ꯍꯧꯔꯦ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯒꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯁꯨ ꯂꯩꯔꯦ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯑꯦꯂꯣꯕꯦꯔꯥꯗꯣ ꯁꯤꯗꯒꯤ ꯐꯨꯛꯏꯅꯦꯕ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯦꯂꯣꯕꯦꯔꯥ ꯁꯤꯒꯁꯨ ꯍꯧꯔꯛꯏꯁꯦ ꯌꯦꯡꯉꯣ ꯑꯦꯂꯣꯕꯦꯔꯥ ꯄꯥꯝꯕꯤ ꯑꯗꯩ ꯁꯤꯒꯁꯨ ꯌꯦꯡꯉꯣ ꯀꯪꯁꯜꯂꯛꯏꯕ ꯀꯤꯅ ꯍꯧꯔꯛꯄꯗꯨꯒꯅꯦ ꯃꯇꯣꯝꯇ ꯀꯪꯁꯜꯂꯛꯏꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯨꯅ ꯐꯨꯛꯇꯠꯈꯤꯕ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯐꯗꯤꯒꯣꯝꯁꯦ ꯁꯤꯒꯇꯁꯨ ꯅꯠꯇꯦꯕ ꯃꯊꯛꯇꯁꯨ ꯂꯩ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤ ꯁꯤꯡ ꯄꯥꯝꯕꯤꯅꯦꯕ ꯁꯤ ꯐꯗꯤꯒꯣꯝꯁꯦ ꯁꯤꯗꯁꯨ ꯈꯔ ꯊꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯗꯣ ꯑꯝꯇ ꯑꯣꯏꯗ꯭ꯔꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯋꯥꯅ ꯊꯥꯖꯕꯗꯣ ꯑꯗꯨꯅꯤ ꯑꯗ ꯀꯔꯤ ꯄꯇꯥꯁꯦ ꯀꯪꯁꯤꯟꯈ꯭ꯔꯕꯅꯦ ꯄꯨꯡꯀꯪ ꯀꯪꯉꯦ ꯁꯤꯔꯨꯔꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯄꯥꯝꯕꯤꯁꯦ ꯀꯛꯊꯠꯂꯒꯅꯦ ꯑꯗꯒꯤ ꯁꯤ ꯃꯇꯣꯟꯁꯤꯒ ꯁꯟꯊꯤ ꯈꯔ ꯑꯣꯝꯁꯤꯜꯂꯒ ꯃꯇꯨꯝ ꯇꯥꯁꯜꯂꯤꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯊꯝꯕꯗꯒꯤ ꯑꯁꯤ ꯍꯤꯡꯉꯛꯑꯦ ꯀꯔꯤ ꯄꯇꯥꯁꯦ ꯏꯁꯤꯡ ꯈꯛꯇꯪ ꯍꯩꯔꯝꯒꯦ ꯏꯁꯤꯡ ꯍꯩꯔꯝꯃꯕ ꯈꯪꯗꯦ ꯀꯅꯥꯅ ꯍꯩꯔꯝꯃꯤꯅꯣ ꯈꯪꯗꯦ ꯑꯗꯒꯤ ꯑꯁꯤꯅ ꯀꯩꯅꯣ ꯂꯩꯈꯕꯥꯟ ꯐꯗꯤꯒꯣꯝꯁꯤꯗ ꯂꯩꯔꯦ ꯑꯁꯤꯗꯤ ꯉꯔꯥꯡꯇ ꯍꯨꯟꯈꯤꯕ ꯐꯗꯤꯒꯣꯝꯅꯦꯕ ꯏꯁꯤꯡ ꯈꯛꯇꯪ ꯆꯥꯏꯁꯜꯂꯝꯒꯦ ꯍꯥꯏꯗꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯆꯣꯠꯍꯟꯗꯣꯏꯕ ꯁꯤꯁꯨ ꯈꯔ ꯈꯔ ꯍꯩꯔꯝꯃꯒꯦ ꯐꯨꯛꯇꯠꯂꯝꯃꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯨꯛꯇꯠꯂꯒ ꯊꯝꯃꯝꯃꯤꯁꯦ ꯌꯦꯡꯉꯨꯁꯦ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯕ ꯁꯤꯔꯅꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯐꯨꯛꯇꯠꯂꯒ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯧꯔꯤꯒꯁꯦ ꯃꯤ ꯂꯣꯏ ꯐꯤ ꯐꯧꯖꯤꯟꯈꯔꯦ ꯑꯩ ꯐꯤ ꯐꯧꯗ꯭ꯔꯦ ꯉꯁꯤ ꯀꯩꯗꯧꯕꯒꯤ ꯐꯤꯅꯣ ꯁꯤꯕꯨ ꯃꯆꯨꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯃꯆꯨꯁꯤꯡꯒꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯐꯤꯁꯦ ꯁꯤꯁꯨ ꯐꯗꯤꯒꯣꯝ ꯑꯩꯅ ꯑꯗꯨꯝ ꯍꯨꯟꯖꯟꯕꯅꯦꯕ ꯑꯗꯒꯤ ꯑꯩꯉꯣꯟꯅꯦ ꯑꯁꯤꯒꯁꯦ ꯌꯦꯡꯉꯨꯅꯦ ꯊꯣꯛꯅ ꯐꯠꯇꯦꯗ ꯇꯧꯋꯤ ꯂꯤꯂꯥꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯐꯗꯤꯒꯣꯝ ꯍꯨꯜꯂꯝꯃꯤꯅꯦꯕ ꯉꯔꯥꯡꯇ ꯍꯨꯜꯂꯝꯃꯤꯅꯦꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯂꯤꯂꯥꯁꯦ ꯌꯦꯡꯉꯨꯅꯦ ꯂꯩꯖꯔꯅꯤ ꯑꯗꯨꯝ ꯍꯧꯖꯔꯛꯑꯅꯤ ꯍꯟꯗꯛꯀꯤ ꯃꯔꯨꯁꯤ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯝ ꯍꯧꯖꯔꯛꯑꯅꯤ ꯑꯗꯩ ꯍꯪꯒꯥꯝ ꯈꯔ ꯑꯩꯅ ꯊꯥꯔꯦ ꯁꯤꯁꯨ ꯍꯤꯡꯒꯗ꯭ꯔꯥ ꯍꯤꯡꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯃꯣꯕꯥꯏꯜꯗ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯒ ꯈꯣꯠꯄꯒ ꯇꯧꯕꯗꯅꯦ ꯁꯤꯒꯨꯝꯕꯁꯦ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦꯕꯅꯦ ꯑꯗꯒꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯋꯥꯏꯁꯤꯒ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤ ꯁꯤ ꯃꯐꯝꯁꯤꯒꯅꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯂꯩꯕꯥꯛꯇꯣ ꯀꯅꯥꯅ ꯂꯧꯈ꯭ꯔꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯂꯩꯔꯝꯗꯔꯦ ꯂꯩꯕꯥꯛꯇꯣ ꯑꯩꯅ ꯀꯥꯈꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯂꯧꯕ ꯃꯤ ꯑꯃꯅꯗꯤ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯂꯩꯕꯥꯛꯁꯦ ꯑꯩꯁꯨ ꯂꯩꯖꯔꯤꯅꯦꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯂꯩꯕꯥꯛꯁꯦ ꯑꯩꯁꯨ ꯂꯩꯔꯤꯅꯦꯕ ꯑꯂꯩꯕ ꯂꯩꯕꯥꯛꯅꯦꯕ ꯑꯩꯁꯨꯅꯦ ꯑꯗꯣ ꯃꯣꯏ ꯂꯧꯔꯝꯃꯦ ꯑꯩꯅ ꯉꯔꯥꯡꯁꯦ ꯐꯗꯤꯒꯣꯝ ꯊꯥꯕꯩ ꯀꯥꯈꯠꯂꯛꯄꯗꯅꯦ ꯂꯩꯕꯥꯛꯇꯣ ꯂꯧꯅ ꯁꯤꯖꯤꯟꯅꯔꯝꯃꯦ ꯀꯅꯥꯅ ꯂꯧꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯂꯩꯔꯤꯅꯦꯕ ꯂꯩꯕꯥꯛ ꯕꯣꯁꯇꯥꯗꯅꯦ ꯂꯨꯄꯥ 34 ꯄꯤꯌꯦꯕ ꯁꯤꯃꯦꯟ ꯕꯣꯁꯇꯥ ꯑꯃꯗꯅꯦ ꯂꯨꯄా 34 piyeba ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯕꯣꯁꯇꯥ 3ꯈꯛ ꯂꯧꯈꯤꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯂꯧꯔꯤꯕ ꯂꯩꯕꯥꯛꯇꯣ ꯐꯣꯂꯤ ꯂꯩꯕꯥꯛꯅꯤ ꯌꯥꯝ ꯐꯩꯌꯦꯕꯅꯦ ꯑꯗꯣ ꯂꯩꯔꯝꯗꯔꯦ ꯃꯣꯏ ꯂꯧꯅꯔꯝꯃꯦ ꯂꯧꯅ ꯁꯤꯖꯤꯟꯅꯈꯔꯦ ꯈꯪꯗ꯭ꯔꯦ ꯀꯅꯥ ꯇꯥꯏꯅꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯦ ꯉꯔꯥꯡ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯀꯅꯥꯅꯣ ꯃꯤꯗꯣ ꯍꯥꯏꯔꯛꯀꯦ ꯍꯥꯟꯅ ꯁꯤꯔꯕ ꯏꯅꯥꯎ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯔꯛꯑꯦꯕ ꯑꯗꯣ ꯑꯩ ꯀꯃꯦꯟꯗ ꯁꯥꯏꯠꯇ ꯎꯠꯆꯔꯝꯒꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯊꯣꯏ ꯈꯥꯟ ꯍꯥꯏꯅ ꯂꯩꯌꯦꯕ ꯃꯥꯅ ꯍꯥꯏꯕ ꯑꯩꯅ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯂꯛꯄ ꯀꯨꯏꯔꯦ ꯑꯗꯣ ꯑꯩꯅ ꯌꯦꯡꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯆꯦꯒꯤ ꯂꯤꯞꯁꯇꯤꯛ ꯑꯅꯤꯈꯛ ꯎꯠꯂꯒꯅꯦ ꯂꯤꯞꯁꯇꯤꯛꯀꯤ ꯀꯂꯔꯗꯤ ꯁꯨꯛꯍꯣꯡ ꯍꯣꯡꯗꯦ ꯃꯊꯪꯗꯗꯤ ꯑꯇꯣꯞꯄ ꯀꯂꯔ ꯆꯦꯟꯖ ꯇꯧꯔꯒ ꯇꯩꯕꯤꯌꯨ ꯍꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤꯒꯤ ꯑꯩꯅ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯦꯕ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛꯀꯤ ꯀꯂꯔꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯛꯀꯅꯤ ꯂꯤꯞꯁꯇꯤꯛ ꯀꯂꯔꯁꯦ ꯍꯣꯡꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯑꯗꯨꯏꯗꯣ ꯑꯩ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯄꯥꯔꯒ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯁꯨ ꯏꯁꯥꯅ ꯈꯪꯉꯦꯕ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛ ꯀꯂꯔꯁꯦ ꯁꯨꯡꯍꯣꯡ ꯍꯣꯡꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯩ ꯈꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯏꯁꯥꯅ ꯈꯔ ꯄꯥꯝꯖꯔꯨꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯨꯅꯦꯕ ꯑꯗꯨꯒꯤ ꯂꯤꯞꯁꯇꯤꯛꯇꯣ ꯑꯩꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝꯗ ꯂꯩꯈꯤꯕꯅꯦꯕ ꯂꯤꯞ ꯒ꯭ꯂꯣꯁꯅꯦꯕ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯆꯨꯗꯣ ꯇꯩꯔꯀꯥꯟꯗꯅꯦꯀꯣ ꯑꯦꯛꯗꯝ ꯗ꯭ꯔꯥꯏ ꯑꯣꯏꯈꯤꯕ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯐꯖꯩꯌꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯁꯤꯖꯤꯟꯅꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯒꯤ ꯃꯆꯨꯗꯨꯗ ꯇꯩꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯂꯩꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯑꯗꯨꯒꯤꯗꯣ ꯄꯥꯝꯕꯗꯨꯒꯅꯦ ꯑꯩꯅ ꯑꯗꯨꯝ ꯇꯩꯕ ꯌꯥꯅꯕ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯄꯥꯔꯨꯔꯕꯩ ꯃꯇꯨꯡꯗ ꯑꯩꯅ ꯑꯇꯣꯞꯄ ꯃꯆꯨꯗꯣ ꯑꯩꯅ ꯇꯩꯅꯤꯡꯗꯕ ꯑꯗꯨꯅ ꯑꯩ ꯂꯤꯞꯁꯇꯤꯛ ꯇꯩꯕꯗꯤ ꯌꯥꯝꯅ ꯄꯥꯝꯃꯦꯕꯅꯦ
ꯑꯗꯨꯝ ꯈꯤꯇꯪ ꯖꯥꯛꯅ ꯇꯩꯕꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯤꯞ ꯂꯥꯏꯅꯔ ꯇꯩꯔꯕ ꯃꯇꯨꯡꯗ ꯚꯦꯁꯂꯤꯟ ꯈꯔ ꯇꯩꯁꯜꯂꯦꯕ ꯆꯤꯟꯕꯥꯟꯁꯦ ꯈꯥꯏꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯉꯁꯥꯏꯅꯕꯨꯗꯤ ꯈꯟꯕꯅꯦꯕ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯀꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯅ ꯀꯥꯎꯊꯣꯛꯎꯔꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯊꯛꯇ ꯀꯥꯎꯔꯒ ꯀꯨꯝꯊꯕ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯀꯃꯦꯟꯁꯦ ꯄꯥꯊꯣꯔꯛꯄꯅꯦꯕ ꯑꯗꯣ ꯏꯅꯥꯎ ꯑꯊꯣꯏ ꯈꯥꯟ ꯁꯤꯡꯈꯛ ꯂꯩꯌꯦꯕ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛꯁꯦ ꯑꯩ ꯂꯤꯞꯁꯇꯤꯛ ꯂꯩꯇꯕ ꯅꯠꯇꯦꯕ ꯁꯤꯁꯨ ꯈꯛ ꯂꯩꯌꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯤꯞꯁꯇꯤꯛ 6 ꯈꯛ ꯂꯩꯌꯦꯕ ꯑꯗꯨꯒꯤꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ ꯇꯩꯔꯤꯕ ꯃꯆꯨꯗꯣ ꯑꯁꯤꯒꯤ ꯃꯆꯨꯁꯤꯅꯦꯕ ꯁꯦ ꯂꯤꯞ ꯒ꯭ꯂꯣꯁ ꯍꯥꯏꯅ ꯏꯕꯅꯦꯕ ꯑꯁꯤꯒꯤ ꯃꯆꯨꯁꯤꯅꯦꯕ ꯑꯩꯅ ꯇꯩꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯆꯨꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯄꯥꯝꯖꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯇꯩꯖꯕꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯃꯆꯨꯁꯤꯡꯁꯦ ꯄꯥꯝꯃꯒꯁꯨ ꯍꯦꯟꯗꯣꯛꯅ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯣ ꯑꯗꯨꯃꯛ ꯑꯩꯁꯨ ꯉꯔꯥꯡ ꯑꯩꯒꯤ ꯕ꯭ꯂꯣꯒꯇꯨꯒ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯦꯕ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛ ꯃꯆꯨꯁꯦ ꯑꯗꯨꯏꯗ ꯍꯥꯏꯖꯈꯤꯕꯅꯦꯕ ꯑꯗꯩꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯨꯅ ꯑꯗꯨꯝ ꯄꯨꯡ 12:30ꯁꯨ ꯇꯥꯁꯟꯈ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯑꯣꯜꯂꯥꯡꯉꯛꯑꯦ ꯅꯨꯡꯁꯥ ꯆꯠꯂꯨꯔꯕꯅꯤꯅꯅꯦ ꯈꯔꯁꯨ ꯑꯣꯜꯂꯥꯡꯉꯦ 이 ꯁꯝꯁꯤꯁꯨ ꯑꯗꯨꯝ ꯀꯪꯁꯤꯜꯂꯛꯑꯦ ꯍꯥꯟꯅ ꯉꯁꯥꯏꯒꯤ ꯕꯤꯠ ꯂꯥꯎꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨ ꯇꯧꯗꯔꯦ ꯈꯔ ꯀꯪꯁꯤꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯃꯨꯀꯉꯥ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯉꯁꯤꯗꯤ ꯃꯨꯀꯉꯥꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯎꯠꯄ ꯍꯪꯒꯥꯝꯗꯣ ꯑꯗꯨꯒꯤꯗꯨꯒ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯑꯩ ꯏꯆꯥꯅꯤ ꯁ꯭ꯀꯨꯜꯗ ꯍꯜꯂꯦ ꯑꯩ ꯁꯝꯁꯦ ꯁꯨꯃꯥꯏꯅ ꯄꯨꯜꯂꯤꯕ ꯑꯗꯣ ꯃꯣꯕꯥꯏꯜ ꯂꯧꯕ ꯆꯠꯂꯨꯕꯅꯦ ꯏꯁꯥ ꯌꯦꯒ ꯂꯣꯏꯔꯦ ꯁꯤꯔꯤ ꯀꯥꯈꯠꯂꯛꯄꯁꯤꯒ ꯑꯣꯏꯃ ꯉꯁꯥꯏꯒꯤ ꯍꯨꯃꯥꯡ ꯇꯥꯖꯔꯝꯗ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯔꯦ ꯂꯣꯏꯔꯦ ꯊꯋꯥꯏꯒꯁꯦ ꯗꯨꯡ ꯂꯥꯎꯔꯤꯕꯣ ꯁꯤ ꯗꯪ ꯂꯥꯎꯔꯤ ꯆꯣꯡꯉꯤꯕ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯂꯩꯔꯦ ꯅꯅꯥ ꯅꯪ ꯐꯨꯏꯗꯣ ꯆꯣꯠꯇ꯭ꯔꯣ ꯆꯣꯠꯇꯦ ꯁꯅꯥ ꯑꯝꯇ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯝꯃꯣ ꯃꯆꯥ ꯕꯥꯏ ꯃꯌꯥꯝ 3 hours later ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯆꯤꯆꯦ ꯍꯣꯏꯗ ꯆꯠꯇꯣꯏꯅꯦꯕ ꯆꯤꯆꯦ ꯍꯣꯏꯗ ꯍꯥꯏꯁꯦ ꯃꯌꯥꯝ ꯉꯛꯑꯝꯒꯅꯤꯀꯣ ꯆꯤꯆꯦ ꯍꯣꯏꯗ ꯍꯥꯏꯁꯦ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯩꯈꯣই ꯆꯤꯆꯦ ꯍꯣꯏ ꯉꯁꯤ ꯔꯦꯟꯇ ꯂꯥꯛꯑꯦꯕ ꯃꯣꯏ ꯔꯦꯟꯠ ꯑꯃ ꯂꯧꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯗꯣ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯣ ꯃꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯦꯕ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝꯅꯤꯅ ꯑꯗꯨꯝ ꯑꯉꯥꯡꯗꯣ ꯇ꯭ꯌꯨꯁꯟ ꯄꯨꯡ 7:30ꯗꯒ ꯑꯗꯨꯝ ꯊꯥꯕꯗꯣ ꯌꯨꯝ ꯌꯧꯕꯗꯗꯤ ꯑꯗꯨꯝ ꯅꯤꯡꯊꯝꯊꯥ ꯃꯇꯝꯅꯤꯅ ꯄꯨꯡ 7:30ꯒ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯅ ꯂꯝꯕꯤꯗꯗꯤ ꯗꯨꯀꯥꯟ ꯑꯃꯨꯛ ꯍꯥꯡꯗꯦ ꯄꯨꯔꯥ ꯊꯦꯡꯉꯤꯗꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯤꯆꯦ ꯍꯣꯏꯗꯣ ꯔꯦꯟꯠ ꯑꯃ ꯂꯧꯔꯦ ꯀꯤ ꯂꯩꯔꯤꯕ ꯑꯦꯛꯖꯦꯛ ꯖꯒꯥꯗꯨꯕꯨꯗꯤ ꯑꯩ ꯈꯪꯗꯦꯕ ꯑꯩꯅ ꯍꯥꯟꯅꯗꯤ ꯆꯠꯂꯨꯔꯕꯅꯦꯕ ꯆꯠꯄꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯂꯝꯕꯤ ꯈꯔ ꯀꯥꯎꯒꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯦꯝꯃꯝꯕ ꯁꯂꯥꯠꯇꯣ ꯑꯗꯨꯏꯗꯣ ꯑꯩ ꯆꯤꯆꯦ ꯍꯣꯏꯗ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯩ ꯆꯥꯛ ꯈꯔꯁꯨ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯨꯏ ꯃꯊꯪꯗ ꯏꯁꯤꯡꯁꯨ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯨꯝ ꯋꯥꯟ ꯇꯥꯏꯝ ꯄꯨꯈꯝꯗꯩ ꯀꯔꯤꯗꯒꯤ ꯑꯗꯣ ꯃꯣꯏꯁꯨ ꯆꯥꯛꯄꯨꯗꯤ ꯄꯨꯔꯛꯑꯦꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯆꯠꯂꯕꯅꯤꯅ ꯑꯗꯨꯝ ꯆꯥꯛ ꯍꯤꯟꯖꯥꯡꯗꯣ ꯆꯥꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯣꯡꯕꯗꯣ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯦ ꯑꯩꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯅ ꯄꯨꯗꯣꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯗꯨꯅꯤ ꯏꯃꯨꯡꯗꯨꯅꯁꯨ ꯚꯤꯗꯤꯑꯣ ꯅꯝꯍꯟꯅꯤꯡꯒꯗ꯭ꯔꯥ ꯑꯗꯨꯏꯗꯣ ꯈꯪꯗꯕꯅꯤꯅꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯂꯧꯔꯔꯣꯏꯒꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ